Manipur maruina singi district singda akoi kuki na namna tariba jaga singdagi Assam rifle laktoga CRP na mos chingani haibigi matangda yaninda bu phongdokpo ina kuki na Delhi da rally ama sinmaga loinana mass meeting pangthokani haibigi matangda mangoina na moigi kuki phurup ki oiba kuki phurup ta karam phurup kana kana bu challi haiduna haibigi matangda advertisement na mangarang dagi tholkiba video ma yengminasi hana Kei gangte kahi Markanni Kei thado kahi Kei paite Kei shimte kahi Kei pen chin kahi Kei pen zo Kei mizo kania Kei kom Utkhiba video sida kom jati bu represent tawraga utkhiba nupa asi tasingna kom jati natte kom phurup kuki manung da singde haiban singba kom jati gi oiba phurup tagi yam kanna yaningda phongdorakli aduga hairiba kom jati bu saduna represent tawriba nupa asi pung kun mari phawgi manungda sengdoraknaba press statement namas tholakre hairiba videos tu yengminasi mem Kuki matam ko disanggup sabani ai ba garang viral me am ko Facebook te thengera mane ai nu pas na ko pom vision se laga ko vision ne hai na man ku pa dine ko pom de isi ge dai se ha su mai su ha te amo ha pane nu pas thi ru ma dong da ko pom kanam su participate tau de aduga ko union na ha ke ba daga ko pom ma ko participate tau de ko union Kuki jo singgi oiba tongan ba separate administration piu amadi kuki taba jaga singdagi Assam rifle lokthokpa amadi CRP na mo chinba yaro haibagi matangda rally meeting pangthokla matungda Manipur gi honorable CM bu hokoi yamna taba nuaitaba wahi wata sinaduna kholaw kya lawkre haiba kholaw du su tamina simem